Fake alert Manipur Police की update ang khatang mayam na thamjage social media handle kharada laimakhongi army canteen manakta asiba haksang ama phangle haina sandorakli masi army authorities amasum local police tagi verify tobu matamna masi asumbo oiramdre aranba paw oiramle loinana possible places singda search amasum rescue operation sathari makhatana sathaki gani haina supali Makasan satharak point na to patenta ko paukra mem na thamjagi su tawna bada yaw kitaba khulai pai ri basi military crackdown satharabadi irang solution bada mating ogani wai sur chandra tha taraka mapan haijilagaba manipur gi luisin mangamduna leidibi irang as india lenga na kuki militant singa tawna kiba su da yaw kitaba afaba makhal gi khulai mem pai ri basi military crackdown sathaduna Fagalaba masum aina yadaba mongda painari khulai singa silakhalabadi manipur gi rang solution bar asawba mating oigani haina kaksin kendra gi hanagi MLA yengkhom surchandra na phongdokre wafam singa si palace compound leba ma ki yumda pawmi singa akhanna na unaba mada wafam singa si phongdola duna surchandra na hai manipur gi miam kham thengna wonare irang solution mangamdabadi gi asawba maramdi center amasum state lengana mating tokna thabak lokhata badu ki mathakta center na mabukchel sengna thabak tawdaba dugini manipur da leidiba CSO mayam tasinduna lengakna irang solution na ba punna hona minaba mathaktai singthakta gi nomai kap tharalaga nomai kap tharaiba mafamdu operation chathaduna kulai phagat pagi muhutta awaba tariba mafamna operation pangthokpana irang se ki warusin propangam roi khwaidi gi tamthiba lengak dictatorship leidiba leibak to fawba satnadaba thawong gi saruk ama oina pikliba angang hum yauna nupi ahum bu tamthina hatokibagi khwaidi gi hantaba thaki miyoibana satnadaba lisat satkibadu awang bathakta condemn tawi Atopaten tak papaw mana kasar mai tay masaba miyoy bigi minung siyeng dun atura thadopiro ngarang ayo pung apalom tapa matamda yakhai taret mountain division CO 99 APO laimakhong army camp the LP not construction company gi supervisor oina thabuk tawba Assam Kasar district ki manung sana leiba Gosaipur khundi ki du haujuna loitang khunong maning lekai da leiba Laisram Kamal Babu singa se yakhai gatro apopole kitraba L Komardon singa ko pamiyasi army camp sangki bidi thiba khangdana leidibasida missing report ama pisikibane atop pawamana MLA LM Khaute na Chusampura Greenfield Airport Chusampur district thambina ba honorable civil aviation minister da proposal tawkre haina phongdorakli ex thaklab post ama da sumna pali ahan bad special content mo oina kanglei paki maira gi editorial mem da thamjagi Miyam gi mihut oidiwe MLA minister singi sajat lisat miyamna tamjana pham ohengumsi mikhal gi matamna miyamna bot piduna miyam gi mihut oina khallaba matungda lengak sangi thabak hakthengna tawriba minister singamadi MLA oina laidiba singi phajaba lisat sajat kathokpana mangthaduna miyam gi damak afaba thabak tawba marebak maramdam amadi miyoiba khunaibu thamoi sengna nungsiba dugi matau lebak miyamna tamjana pham ohensi Miyam gi mihut oiba haibisidi miyambu matam kudimakta afaba lambi da puna bohona duna afaba thabak tawduna madugi kana badu lebak miyamna phangna bohona gadawani madu oirabadi miyam gi mihut oidiba minister amadi MLA singna lebak miyamga matam supgi afaba mari thamangamani lengana matam gi pekhalakpa thabak thorom singda miyam gi asobo mating pangduna mai pakpa haibadu oiduna sokatpa manipur haibadu oiba ngamgani aduba haujik manipur da miyam gi mihut singni haiduna laidiba singa sina laibak miyam dagi matam suppi goina lapthoktuna leinaba miyam gi kholau tabidaba bakhogi damak nungaiba punsi marial amada lenana bohona bugum tawi haina miyamna thamoi sokna ngangna batari Mikhal matamda voter oiriba miyamda bot ki bikhya duna afaba thabak tawgani miyam gi asingba pakholoi haibadu oigani kaidongai dasu miyambu lalon pot oina sinararoi haiduna wasaklaga pot ka khraba matungdadi lebak miyambu hanna yengdabigi satnabi amasu leitabanathi masigumba lebak miyambu kari sulaitana khanba sajat lisat asina miyamgi mihut oiribising leibigi mapung phaba kana ba haibadu lebak miyamna phangmangamdabigi maram hoiri masigi phalda miyamgi mihut oiribe MLA amamamna ma ki kendra dugi miyamgi punsi matau kramna hingli lambi thong mai ising analeng sang mahi tampham sangna singba karamba phibamda leiri haibadu fawba hakthengna yengsinba ngamdabadagi laingaki makhada leibak miyamgi tamaktani haiduna lingkhatkiba laingaki loisin kaya aremba oiduna leibigi maramoidi MLA amagi sumang leiba laingaki school analeng sang ningthina function tawdana matam kuina lerakpa matamda miyamgi mihut oiribe MLA duna mitchina phawba hanna yengbidana leiba lekha taduna adumak leiba kaya yauri
मियामगी मिहुत मिनिस्टर MLA ओइबा हाबिसि शक्ति पाइरिङै अरानबो उपाय सिजिनदुना लेबाक मियामगी तमक सको थौरांगी तमक थादरक सेनफम सिंह हाइदलगा कोरोपति ओइनबो होनबना अयाम ओइब्रा हाबिसि मियामना हंगनरिबा वाफम अमो ओइरक्लि ngasi phawbada miyamgi mihut oikraba miyoi amatabu afaba MLA amadi minister ni haiduna singthanaba lamdam asida atangba haibadu oiri masi karigino haiba tarabadi miyamgi mihut oiribasingna makoina shakti paidingi matamda leibak miyamgi yaifunaba haibadi sako thaurangi thabaksing masak thokna paikhatpa ngamdabadagini haibada haimamba thokloi miyamgi mihut oiribe MLA sing wareibak kidamakta khanduna thabak tawba ngamde haibigi asengba saktamadudi hausuk manipura thokliba tha taragani pan suraglaba Kanglup anigi laal asi lusinnabi MLA sing amatu oina punsinuna pangal thona sagatuna hotnaba ngamdribasini aduna hausuk manipur gi oina leiribi MLA sing asidi mithibong mitambal ngaktani haibisi miyamna phongna ngangnaribasini aduna MLA sing gi asoibadu sumthoktuna miyamgi mihut amamam oibigi asengba thaudang adu lauduna MLA sing amatu oina punsinuna manipur thokliba laal asi lusinnaba thaudang adu honapam thu ihaba kanglei paki mairagi editorial miyamna thamjari atopa pawmadana Kabui CSO singna Manipur Cultural Exchange Festival pangthoktana bakhangalakli hausu Manipur oiriba phibam masida thasigi kungama pana Kamjong district ki sadongna Manipur Indigenous Peoples Cultural Exchange Festival 2024 pangthonaba honari baslemnaba Kuki Civil Society Organization sing CSO na phungdorakbaga loinana Manipur khundaminari ba yellow furup singi integrity amadi peace purakna baloinana irang asida laikhidraba singidamak thasigi kungatreta songbum kabui khulda kabui gi customary reunion gi thauramama pangtholagane hairi kabui women organization kabui student organization kabui customary council Manipur amasum kabui union Manipur na punna thadok sirol amada housing Manipur gi oiriba phibam amadi matam asida festival asi pangthokpa matam sadi Manipur tha taraga nipan faraklaba ethnic violence asida misam kya sikre miyoi lak amaromna mayu mekai leitana relief camp singda sangjapam lauduna leidi masigi mathakta tha asigi taraga mathuri jiribamgi zakura dor karongda hangba relief camp na sangjapam lauduna leibi imung amagi tha nipan khakta ngai ri angang yauna angang ohum amasum nupi ohum koki narco terrorist na kidnap tauraga tamthin hatkibagi miyamgi thamoi asuk yamna sokna leiriba matam asida karama yellow mission festival asida saruk yaningadawri haina su phungdorakli festival asina lamdam asigi yellow mi furup singi marakta misunderstanding lehengadabana festival asi pangthokpitana basu serol asina phungdokli amaromda Manipur ingtapa puraknaba kabui customary ritual ama thasigi kunnetrete songbum kabui khulda pangthoklagani haina su serol asina makhatana phungdorakli Makasa tharak poina to papawm India gumba leibakta dictatorship ki lenga kuina saloi mutlamdai gi thangmai gumani ibobi Manipur Pradesh Congress Committee MPCC ki legal department sinduna humdra ka mga suba national constitution day gi tharam ngasi BT rota leba congress bona pangthokre thawramadur MPCC ki president Kaisa Megasandra CLP leader Okram ibobi CWC ki member Gaikhangam MPCC ki legal department ki chairman Sanauzam Shamsaran Sarugaki Thauramadu mari laidana CLP leader Okram Ibobina phongdokhibada law and order ngak pangamdraba miyangi punsi amasum lanthum kanma ngamdraba leibak lehenbagi lengak lehenbagi mathau tadre haina miyam punna laukthokpa mathau tai constitution piriba haksing sapsana phanganduna democracy ki asengma masat adu leiba asida laknaba honaba mathau tai masina maram oiraga Manipur su India bloc haiba political parties sing apunba alliance amagi chapter hangdoktuna punna constitution kanana puna sangsi minarak leki mangna makha taraduna constitution gi matang India si secular levak oigedabani apama dharma sakadabani adubu mipum khudimagna makhoi gi lining lisat ki puya sing adugumna constitution khangadabani Indian constitution si karamna equality purakata gi haibada yumpham oi haina paladuna matam gi matung ina constitution semdokli haina su phungdokli laingak laga supremacy oina dictator gi mawong tawba yadi haina phungdokladuna NDA laingak oibi yai atopa laingak oibi yai matam gi matung ina laingak constitution da yauriba provision sing overlap tawraga satpara natragana violate tawbra haiba mipung kudimang yingsinbigi tangai phadaba lei haiki mahakna hai Nampu sapu da lengak sasan tawduna lenga asigi mayokta wangang bukudima phapun bagi thabuk sa thariba lenga asimak constitution ki wang buda lengak pani haibada haimam bathokloi asigumba lenga ki matam loigada bakhasukta ngairi democracy tatpa India gumba lebak to dictatorship ki lengak kuina saloi
mulamdagi thongmaigumani opposition da lei haiduna rolling bu hunduna ngang banati chai manga subuga mikhal pangthok pahaiba constitution gi kanglon thukaiduna mikhal kya matam helaba power pangthoktuna leidiba sima constitution khongoina bani hairudabegi maram leibra hainangki laingak ti matam gi oina ahung malakani tawbutabu paliba laingak singasi constitution ki kanglon ngak na satli natragana satti haiba miyamna nainabiyu haikena su pausda phongdokli makasa tharak poina to papaomna November 13 phawgi manungda hangduna leidiba bosem gi chairman gi phammen sindrabadi khongjang sangsilagani November 13 phawgi manungda Board of Secondary Education Manipur bosem gi hangduna leidiba chairman gi phammen sindrabadi khongjang sangsilagani haina All Manipur Progressive Student Association gi maikaidagi phongdorakli Mahairoi lup asigi sirol manhai haukipa October 13 da lenga ki education age ki joint secretary na notification ama thoktuna bosem gi anaubo chairman khanana pathoki haujik puri ba chairman asi haukipa November 13 da matam loikre Mahairoi singi punsi bu asumba lamida lamjingada ba bosem da aran ba tawba mioi bu makhatana chairman ohendana ba lenga ki mafam da thamkiba leire anauba chairman hapnabigi notification thoknibasida matik chaba aran ahui amadi senja thumja senadaba mioi amabu chairman ohenbada Mahairoi lup asina taram okani maduna taduna Mahairoi lup asina hana mamangna phungdokhiba wafamgi ona tainaba romda laklabadi oheningdaba phibam lakpa yai haina laingakta section wa thamlakli loinana Mahairoi singi yenglaga November 13 phawgi manungda hangduna leiriba bosem gi chairman gi pham mensindrabadi khongjang sangsilagani Makasa tharak poina to papaomna Tribal Youth Council na CM na demand kya pinaba matam thakre Tribal Youth Council Manipur gi maikaidagi state asigi tribal miyam sing sakar sina thausabi haina maral siraduna akaknaba matam kharagi manungda demand kya thabak to onthonaba matam thakre Tribal Youth Council gi sirol amana phongdoklibadi sei asigi October 3 amasuk November 3 ta council asigi maikaidagi Manipur sarkar da memorandum piduna makogi demand sing mek sina khanre Chief Minister ki khutang na pisin kiba memorandum aduda Manipur State Council for Civil Tribe ki hangliba posting mention binaba khan kiba loinana commission asida leidiba clerical staff nipan regular tahan binaba research officer senior legal officer amasum clerical staff atubada awat pa leidiba sing hapsin binaba commission asigi Fan lupa lak maudra oiriba si crore tarada hengat pinaba National Commission for Scheduled Tribe ki makhada commission ki tongan ba fan hapinaba demand toki loinana Directorate of Tribal Affairs and Hills Department ki ahang ba posting mention binaba su sarkar khankhre department asi ki hangduna ladiba posting mention da basina maram oiraga senba sai English ngani ga kungani thoidagina kungo homdoi amadi kungo homdoi dagina kunga mari ki makhada financial benefit fangadaba kya panduna leiri Tribal Research Institute ki tungan director ama happy baga loinana ahang bo officer ama su grade for staff sing mention binaba Tribal Research Institute asigi makhada Tribal Cultural Festival program hanagumna makhasa thabinabsu takshinduna lakli haina pausta makhata na pali Manipur sarkar tungan department singi ahang bo posting mention bagi thabak lokalabasu yamna marueba tribal institution amasu department asibudi na thaiduna thambire Masi tribal miyamu thoksabi sarkarna masjid sing amasung tampak thong manana sokhat minagadabani haina lauri baduga tawthorakliba thabak thora masiga tayonare council na hanjin sarkar memorandum piduna awat apa sungwinsin binaba haijarabasu positive oiba pakum amata phangdi maramasuna haukiba November 13 da Tribal Youth Council Manipur gi mifam ama famduna warep kya lokre Council na lengak ta pisin kiba demand sing November 18 phawgi manungda thabak to onthok ta tarabadi democratic oiba khongjang kya sanction duna sem sare haidena su paus na makhata na phongdorakli hausiki oina di mayam paus su matang sa lusinjarage amasum mayam puna anauba update ngamina sena channel sigi maikaidagi su mayang ifam na makhata na thamjari mayam puna anauba update ngamina se